ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯍꯌꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯍꯤꯔꯝ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯂꯥꯏꯋꯥ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯏꯋꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯗꯅ ꯂꯥꯏꯋꯥ ꯑꯃꯈꯛ ꯂꯩ꯫ ꯃꯗꯨꯅꯤ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯗ꯭ꯔꯤ ꯃꯃꯥꯡꯗ ꯂꯥꯏꯋꯥ ꯑꯁꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ: ꯍꯨꯡ ꯇꯔꯪꯅ ꯃꯥꯂꯪ ꯄꯣꯛꯏ, ꯃꯥꯂꯪꯅ ꯂꯩꯆꯥ ꯄꯣꯛꯏ, ꯃꯥꯂꯪ ꯂꯩꯆꯥ ꯑꯅꯤꯅ ꯀꯥꯡꯄꯤ ꯄꯣꯛꯏ꯫ ꯁꯅꯥ ꯊꯛꯆꯥꯅꯩ, ꯍꯤ ꯌꯥꯏ ꯈꯣꯡꯆꯠꯅꯩ, ꯀꯣꯡꯒꯣꯟ ꯌꯥꯏꯍꯤꯞꯅꯩ, ꯂꯩꯃꯔꯦꯟ ꯏꯅꯨꯡ ꯏꯂꯤꯡꯗ ꯅꯥꯎꯌꯣꯛꯅꯩ꯫ ꯁꯥꯍꯧ ꯌꯥꯍꯧꯔꯣ, ꯍꯧꯔꯣ ꯍꯧꯔꯣ, ꯑꯇꯤꯡꯉꯥ ꯄꯟꯊꯧ ꯁꯤꯔꯕ ꯌꯥꯊꯪꯅꯩ꯫ ꯏꯠꯁꯨ 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 ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯋꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯗꯅ ꯂꯥꯏꯋꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯨꯡ ꯇꯔꯪꯅꯦ, ꯃꯥꯂꯪꯅꯦ, ꯂꯩꯆꯥꯅꯦ, ꯀꯥꯡꯄꯤꯅꯦ, ꯑꯇꯤꯡꯉꯥꯅꯦ꯫ ꯃꯉꯥꯒꯤ ꯃꯄꯨꯗꯤ ꯑꯇꯤꯡꯀꯣꯛ ꯃꯔꯨꯔꯦꯜ ꯁꯤꯗꯕꯨ ꯀꯧꯏ꯫ ꯊꯋꯥꯏ ꯃꯉꯥꯕꯨ ꯍꯥꯞꯂꯕꯅꯦ, ꯃꯤ ꯀꯧꯕꯗꯤ ꯃꯥꯂꯦꯝꯅꯦ꯫ ꯇꯔꯪ ꯍꯤꯡꯉꯣ, ꯃꯥꯂꯪ ꯍꯤꯡꯉꯣ, ꯂꯩꯆꯥ ꯍꯤꯡꯉꯣ, ꯀꯥꯡꯄꯤ ꯍꯤꯡꯉꯣ, ꯑꯇꯤꯡꯀꯣꯛ ꯃꯔꯨꯔꯦꯜ ꯁꯤꯗꯕ ꯌꯥꯊꯪꯅꯩ꯫ ꯏꯠꯁꯨ 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 ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯂꯥꯏꯋꯥ ꯑꯗꯨ ꯁꯤꯟꯅꯒꯗꯧꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ: ꯑꯍꯥꯟꯕꯗ ꯂꯥꯏꯋꯥ ꯍꯧꯗꯣꯛꯄ ꯂꯥꯏꯋꯥꯗꯨ ꯍꯥꯏꯕꯤꯔꯣ, ꯃꯇꯨꯡ ꯇꯥꯕꯗ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯕꯤꯔꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯋꯥ ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯔꯤꯕ ꯂꯥꯏꯋꯥ ꯑꯁꯤꯒ ꯑꯃꯨꯛ ꯁꯣꯟꯕꯤꯌꯨ꯫ ꯃꯇꯧ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯋꯥ ꯑꯃ ꯁꯤꯟꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯋꯥꯗꯨ ꯆꯞꯀꯗꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯏꯋꯥ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯍꯌꯥꯡꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫